ꯅꯣꯛꯆꯔꯤ ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯃꯅꯥꯂꯤꯗ ꯂꯩꯕꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠꯅꯦ ꯑꯗꯣ ꯑꯩꯈꯣꯏ ꯆꯠꯅꯅꯕꯒꯤ ꯁꯦꯝ ꯁꯥꯗꯅ ꯈꯣꯠꯇꯅ ꯂꯣꯏꯁꯜꯂꯦ ꯁꯨꯇꯤꯡ ꯆꯠꯂꯨꯔꯒ ꯍꯜꯂꯛꯑꯒ ꯑꯃꯨꯛ ꯄꯣꯠꯆꯩ ꯄꯦꯀꯤꯡ ꯇꯧꯕꯅꯤꯅꯀꯣ ꯐꯖꯅ ꯅꯥꯟꯅ ꯂꯣꯏꯁꯜꯂꯝꯕꯗꯣ ꯉꯝꯗ꯭ꯔꯦ ꯀꯥꯁꯦ ꯑꯗꯣ ꯑꯩ ꯀꯥꯁꯦ ꯌꯥꯝ ꯃꯤꯁ ꯇꯧꯗꯣꯏꯅꯦꯕꯀꯣ ꯌꯦꯡꯃꯤꯟꯅꯁꯦ ꯍꯦꯛ ꯍꯦꯛ ꯆꯪꯉꯒ ꯃꯤꯔꯔ ꯌꯦꯡꯖꯕ ꯃꯐꯝ ꯆꯠꯅꯕ ꯂꯣꯏꯁꯜꯂꯦ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗꯕꯨꯗꯤ ꯆꯠꯂꯅꯤ ꯑꯗꯣ ꯃꯤꯁ ꯇꯧꯒꯅꯤ ꯁꯤꯗ ꯑꯩꯅ ꯍꯦꯛ ꯚꯤꯗꯤꯑꯣ ꯒꯥꯔꯗꯦꯟ ꯑꯅ ꯑꯃ ꯂꯩꯕꯅꯦꯕꯀꯣ ꯁꯤꯗ ꯌꯦꯡꯉꯨꯀꯣ ꯁꯗꯕ꯭ꯔꯥ ꯎꯗꯕ꯭ꯔꯥ ꯑꯩꯅ ꯒꯥꯔꯗꯦꯟ ꯀꯦꯐꯦꯅ ꯑꯃ ꯂꯩꯕꯀꯣ ꯑꯗꯨ ꯁꯥꯏꯗꯧꯔꯛꯑꯅꯤꯗ ꯒꯥꯔꯗꯦꯟ ꯀꯦꯐꯦ ꯑꯗꯣ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯃꯦꯃꯣꯔꯤ ꯑꯩꯈꯣꯏꯅ ꯑꯩ ꯃꯅꯥꯂꯤꯗ ꯑꯍꯥꯟꯕ ꯂꯥꯛꯄꯀꯣ ꯁꯤꯗ ꯑꯩꯈꯣꯏ ꯋꯥꯁꯔꯨꯝ ꯑꯗꯩ ꯀꯣꯜꯒꯦꯠ ꯀꯩꯀꯩ ꯈꯔ ꯑꯗꯨꯝ ꯊꯝꯃꯝꯃꯦ ꯅꯨꯡꯁꯤꯌꯦ ꯃꯤꯁ ꯇꯧꯗꯣꯏꯅꯦ ꯔꯨꯝꯁꯦ ꯃꯅꯥꯂꯤ ꯕꯥꯏ ꯃꯊꯪꯗ ꯑꯃꯨꯛ ꯂꯥꯛꯑꯒꯦ ꯃꯊꯪꯗ ꯑꯃꯨꯛ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯜꯂꯒ ꯑꯃꯨꯛ ꯂꯥꯛꯑꯒꯦ ꯁꯛꯁꯨ ꯂꯣꯏꯁꯜꯂꯦ ꯆꯦꯍꯔꯥꯁꯨ ꯂꯣꯏꯁꯜꯂꯦ ꯑꯗꯒꯤ ꯈꯪꯗꯦ ꯅꯨꯡꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯃꯁꯛ ꯊꯤꯖꯔꯁꯤ ꯅꯠꯇ꯭ꯔꯥ ꯑꯁ ꯂꯥꯛꯑꯣ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯅꯨꯡꯁꯨ ꯅꯨꯡꯁꯤ ꯂꯝꯁꯦ ꯌꯥꯝ ꯂꯩꯕꯗꯁꯨ ꯏꯪ ꯏꯪ ꯂꯥꯎꯕ ꯅꯨꯡꯉꯥꯏꯕ ꯃꯐꯝ ꯍꯥꯏꯕꯗꯣ ꯑꯣꯏ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯉꯍꯥꯟꯗꯩ ꯃꯃꯥꯡꯗꯒꯤ ꯍꯣꯇꯦꯜꯗ ꯂꯩꯔꯛꯄ ꯃꯌꯥꯝꯁꯦ ꯁꯤꯒꯤ ꯔꯨꯝꯁꯤꯅ ꯑꯩꯅꯨꯡ ꯅꯨꯡꯁꯤꯀꯣ ꯁꯤꯒꯤ ꯔꯨꯝꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩꯕ ꯂꯩꯕꯗꯀꯣ ꯁꯤ ꯔꯨꯝꯁꯤꯅ ꯑꯩꯅꯨꯡ ꯅꯨꯡꯉꯥꯏ ꯑꯗ ꯑꯩꯁꯨ ꯚꯤꯗꯤꯑꯣꯁꯤ ꯅꯝꯃꯛꯏꯅꯦꯕꯀꯣ ꯑꯗꯣ ꯆꯠꯂꯝꯗꯥꯏꯒꯤ ꯑꯣꯏ ꯃꯥꯜꯂꯦ ꯈꯔ ꯐꯖ ꯊꯣꯛꯂꯛꯑꯦ ꯏꯁ ꯑꯩ ꯂꯣꯏꯔꯕꯅꯦ ꯉꯔꯥꯡ ꯀꯩꯅꯣꯒꯗꯤ ꯅꯍꯥꯟꯒꯗꯤ ꯈꯨꯠꯁꯤ ꯑꯃ ꯆꯥꯅꯕ ꯊꯤꯔꯕꯅꯦ ꯑꯩꯗꯣ ꯌꯥꯔꯦ ꯆꯠꯂꯒꯦ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯔꯨꯝ ꯀꯣ ꯑꯩꯅ ꯑꯁꯤ ꯃꯇꯥꯏꯗ ꯇꯨꯝꯕꯀꯣ ꯁꯤ ꯂꯩꯔꯦ ꯁꯤꯗꯅꯦ ꯑꯩꯈꯣꯏ ꯀꯥꯁꯦ ꯁꯤꯅ ꯑꯩꯈꯣই ꯄꯣꯠ ꯆꯩ ꯃꯌꯥꯝ ꯊꯝꯃꯦ ꯁꯤꯅ ꯄꯣꯠ ꯆꯩ ꯂꯣꯏꯁꯟꯂꯦ ꯑꯩꯁꯨ ꯔꯨꯝ ꯁꯪꯕ ꯃꯥꯜꯂꯦ ꯀꯂꯔꯁꯦ ꯌꯥꯝ ꯆꯠꯇꯣꯔꯦ ꯅꯨꯡꯉꯥꯏꯖꯥꯠꯅꯤ ꯃꯐꯝꯁꯤ ꯂꯩ ꯑꯩꯈꯣꯏꯒꯤ ꯆꯥꯛꯀꯤ ꯆꯥꯛꯈꯨꯝꯅꯤꯅ ꯁꯤꯒꯤ ꯁꯦꯀꯦꯟ ꯐ꯭ꯂꯣꯔꯗ ꯍꯥꯞꯄꯒ ꯑꯣꯝꯒꯤ ꯍꯦꯛ ꯃꯈꯥꯁꯤꯅ ꯑꯩꯈꯣꯏ ꯆꯥꯛꯈꯨꯝ ꯑꯣꯏꯌꯦꯕꯀꯣ ꯁꯤꯒꯤ ꯔꯨꯝꯁꯦ ꯃꯁꯤ ꯌꯥꯝꯅ ꯐꯖꯕ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯅꯨꯡꯁꯤ ꯍꯟꯗꯣꯔꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯜꯂꯝꯗꯥꯏꯒꯤ ꯎꯠꯄꯤꯗꯨꯅꯦ ꯍꯟꯗꯣꯔꯦ ꯂꯥꯁ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯂꯣꯏꯔꯦ ꯁꯛꯁꯨ ꯂꯣꯏꯔꯦ ꯏꯁꯩꯁꯨ ꯂꯣꯏꯔꯦ ꯂꯣꯏꯔꯦ ꯐꯤꯂꯝꯁꯨ ꯂꯣꯏꯔꯦ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯑꯗꯨꯒ ꯍꯟꯗꯣꯔꯦ ꯏꯃꯥꯅ ꯃꯆꯥꯗ ꯂꯣꯏ ꯉꯥꯏꯔꯤ ꯃꯉꯥ ꯇꯥꯔꯦ ꯇꯔꯨꯛ ꯇꯥꯔꯦ ꯑꯩꯈꯣꯏ ꯊꯣꯛꯂꯛꯑꯦ ꯍꯧꯖꯤꯛ ꯄꯨꯡ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯅꯦꯕꯀꯣ ꯍꯧꯖꯤꯛꯁꯦ ꯑꯗꯣ ꯃꯣꯏꯗꯤ ꯄꯨꯡ 8 ꯑꯗꯨꯋꯥꯏꯗ ꯅꯨꯃꯤꯠ ꯇꯥꯏꯌꯦꯕꯀꯣ ꯄꯨꯡ 8 9 ꯑꯗꯨꯋꯥꯏꯗ ꯇꯥꯏꯌꯦ ꯑꯗꯣ ꯑꯩꯈꯣꯏꯁꯦ ꯄꯨꯡ 5:30 ꯑꯩꯈꯣꯏꯒꯤ ꯕꯁꯅ ꯄꯨꯡ 9ꯗ ꯆꯠꯀꯗꯕ ꯑꯗꯩꯗꯤ ꯄꯨꯡ 8:30ꯒꯤ ꯕꯁ ꯑꯃꯒꯀꯣ ꯑꯗꯨꯃꯥꯏꯅ ꯑꯅꯤ ꯊꯣꯛꯑꯝꯃꯦꯕꯀꯣ ꯌꯧꯔꯀꯥꯟꯗꯗꯤ ꯍꯧꯖꯤꯛꯀꯤꯕꯨꯗꯤ ꯄꯨꯡ 8:30ꯅꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯄꯨꯂꯞ ꯆꯠꯂꯦꯕꯀꯣ ꯑꯗꯣ ꯌꯧꯔꯀꯥꯟꯗ ꯕꯁ ꯑꯅꯤ ꯊꯣꯛꯑꯝꯃꯦ ꯑꯗꯣ ꯈꯔ ꯑꯃ ꯍꯥꯟꯅ ꯆꯠꯈ꯭ꯔꯒ ꯑꯩꯈꯣꯏ ꯀꯣꯟꯅ ꯆꯠꯇꯣꯏꯅꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯁꯤꯁꯦ ꯃꯣꯏꯒꯤ ꯑꯩꯅ ꯍꯥꯏꯕꯗꯣ ꯍꯦꯟꯗꯤꯀ꯭ꯔꯥꯐ ꯃꯥꯔꯀꯦꯠ ꯍꯥꯏꯁꯦꯀꯣ ꯁꯤꯗ ꯑꯗꯨꯝ ꯃꯣꯏꯒꯤ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯗ꯭ꯔꯦꯁ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯗꯨꯒꯤ ꯐꯣꯇꯣꯁꯨꯠ ꯀꯩꯀꯩ ꯃꯌꯥꯝ ꯇꯧꯍꯧꯋꯦ ꯑꯗꯨꯝ ꯅꯝꯍꯧꯋꯦ ꯃꯌꯥꯝ ꯀꯣ ꯃꯤ ꯃꯌꯥꯝ ꯑꯗꯣ ꯁꯤ ꯕꯖꯥꯔꯅꯦ ꯃꯣꯏꯒꯤ ꯑꯣꯏꯅ ꯃꯅꯥꯂꯤꯒꯤ ꯕꯖꯥꯔꯅꯦ ꯃꯃꯥꯡꯒꯤ ꯕ꯭ꯂꯣꯛꯇꯁꯨ ꯌꯥꯎꯔꯦꯗꯅ ꯑꯗꯨꯝ ꯕꯖꯥꯔ ꯀꯣꯏꯕꯗꯤ ꯉꯝꯃꯛꯇ꯭ꯔꯦ ꯕꯖꯥꯔꯗꯤ ꯆꯪꯉꯛꯇ꯭ꯔꯦ ꯃꯅꯨꯡꯗꯤꯀꯣ ꯑꯗꯣ ꯑꯗꯨꯝ ꯂꯥꯞꯅ ꯑꯗꯨꯝ ꯌꯦꯡꯉꯒ ꯑꯗꯨꯝ ꯍꯜꯂꯛꯑꯦ ꯑꯗꯣ ꯁꯤ ꯃꯇꯦꯛꯁꯦ ꯈꯛꯇꯅꯦ ꯑꯩꯅ ꯕꯖꯥꯔꯗ ꯍꯪꯀꯠ ꯍꯟꯗꯥ ꯆꯠꯄꯗ ꯈꯪꯉꯤꯁꯦꯀꯣ ꯑꯇꯩꯗꯤ ꯀꯩꯁꯨ ꯃꯅꯨꯡꯗꯤ ꯑꯩ ꯆꯪꯉꯛꯇ꯭ꯔꯦꯕꯀꯣ ꯑꯗꯣ ꯑꯩ ꯕ꯭ꯂꯣꯛꯇꯁꯨ ꯌꯥꯎꯔꯛꯇ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯂꯥꯏꯕꯛ ꯊꯤꯕꯅꯦ ꯑꯩꯁꯨ ꯐꯖꯅꯗꯤ ꯅꯝꯃꯒꯗꯤ ꯍꯥꯞꯅꯤꯡꯕꯅꯦ ꯑꯗꯨꯕꯨ ꯆꯠꯇ꯭ꯔꯕꯅꯤꯅ ꯀꯩ ꯎꯄꯥꯏ ꯂꯩ ꯑꯗꯨꯝ ꯃꯤ ꯃꯌꯥꯝ ꯂꯩꯍꯧꯋꯦꯀꯣ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯆꯠꯂꯦ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨꯗꯒꯤꯅ ꯕꯁ ꯁ꯭ꯇꯦꯁꯟ ꯐꯥꯎꯕꯁꯦ ꯌꯥꯝ ꯂꯥꯞꯄ ꯃꯐꯝ ꯑꯣꯏꯗꯦ ꯑꯗꯨꯝ ꯅꯛꯑꯦꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯒꯥꯔꯤ ꯑꯃ ꯇꯧꯔꯒ ꯍꯧꯖꯤꯛꯀꯤ ꯕꯁ ꯁ꯭ꯇꯦꯁꯟꯁꯤ ꯐꯥꯎꯕ ꯊꯤꯜꯍꯜꯂꯦ ꯑꯗꯨꯒ ꯆꯠꯂꯦꯀꯣ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯑꯥꯏꯗꯤꯌꯥꯁꯤ ꯀꯩꯝ ꯂꯩꯇꯦ ꯍꯥꯏꯕꯗꯤ ꯑꯁꯤꯁꯤꯗ ꯆꯠꯇꯣꯏꯅꯦꯅ ꯑꯗꯨꯝ ꯈꯜꯂꯦꯕꯀꯣ ꯈꯔꯒ ꯍꯥꯏꯕꯗꯤ ꯃꯤꯁꯤꯡꯅ ꯁꯤꯡꯖꯗꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯑꯣꯏꯖꯕꯅꯤꯅ ꯑꯩꯈꯣꯏꯗꯤ ꯁꯤ ꯒꯥꯔꯤ ꯑꯩꯈꯣꯏꯅ ꯆꯠꯂꯤꯁꯤꯗ ꯑꯗꯨꯝ ꯆꯠꯇꯣꯏꯅꯦꯅ ꯈꯜꯂꯦ ꯑꯗꯨꯒ ꯀꯣꯟꯅ ꯂꯥꯁꯇꯗꯤ ꯕꯁ ꯁ꯭ꯇꯦꯁꯟꯗ ꯆꯠꯄ ꯑꯣꯏꯔꯝꯃꯦ ꯑꯗꯨꯒ ꯑꯩ ꯁꯨꯝ ꯅꯥꯀꯟꯁꯦ ꯑꯗꯨꯝ ꯅꯝꯃꯛꯄꯅꯦ ꯑꯩꯅꯀꯣ ꯍꯥꯏꯕꯗꯤ
ꯂꯣꯏꯁꯜꯂꯦ ꯉꯁꯤꯅ ꯑꯔꯣꯏꯕꯅꯦ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨꯗꯒꯤ ꯊꯣꯛꯂꯛꯄꯁꯨ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯑꯣꯏꯖꯔꯦ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯁꯦ ꯌꯥꯝꯗꯤ ꯋꯥꯅꯔꯕꯅꯦ ꯕꯁ ꯁ꯭ꯇꯦꯁꯟ ꯌꯧꯔꯦ ꯑꯗꯨꯒ ꯕꯁ ꯁ꯭ꯇꯦꯁꯟ ꯌꯧꯔꯒ ꯑꯩꯈꯣꯏꯁꯦ ꯍꯥꯏꯗꯤ ꯆꯥꯛ ꯂꯥꯝꯃꯦꯕꯀꯣ ꯆꯥꯛ ꯑꯅꯝꯕꯅ ꯆꯥꯕ ꯌꯥꯗ꯭ꯔꯦ ꯑꯗꯨꯗꯨꯅ ꯃꯦꯒꯤ ꯉꯥꯛꯇꯅꯦ ꯑꯩꯅ ꯆꯥꯏꯁꯦꯀꯣ ꯑꯩꯈꯣꯏ ꯑꯗꯨꯝ ꯍꯩꯅꯗꯕ ꯀꯥꯡꯕꯨꯅ ꯆꯥꯏꯁꯦ ꯃꯦꯒꯤ ꯉꯥꯛꯇꯅꯦ ꯃꯦꯒꯤꯁꯦ ꯃꯣꯏꯗꯤ ꯕꯣꯔꯥ ꯀꯥꯡꯍꯧ ꯌꯣꯟꯕꯩ ꯇꯥꯏꯞꯇ ꯌꯣꯜꯍꯧꯋꯦꯕꯀꯣ ꯑꯗꯨꯗꯨꯅ 70 80 100ꯀ ꯄꯤꯔꯒꯀꯣ ꯑꯗꯨꯃꯥꯏꯅ ꯌꯣꯜꯍꯧꯋꯦ ꯑꯗꯨ ꯉꯥꯛꯇꯅꯦ ꯑꯩꯈꯣꯏꯅ ꯆꯥꯔ ꯂꯥꯛꯏꯁꯦ ꯑꯗꯣ ꯆꯥꯛꯇꯤ ꯊꯣꯡꯉꯀꯥꯟꯗ 2ꯔꯛ 3ꯂꯛꯀꯨꯝꯕ ꯆꯥꯔꯛꯑꯝꯒꯅꯤ ꯍꯟꯗꯛꯀꯤ ꯖꯔꯅꯤꯁꯦꯀꯣ ꯆꯥꯛ ꯑꯝꯇ ꯆꯥꯕ ꯌꯥꯗꯦꯕ ꯍꯩꯅꯖꯗꯕ ꯑꯣꯏꯌꯦꯕꯀꯣ ꯑꯗꯨꯗꯨꯅ ꯃꯦꯒꯤ ꯉꯥꯛꯇ ꯆꯥꯔꯒ ꯂꯥꯛꯑꯦ ꯑꯗꯨꯒ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯆꯠꯅꯕꯒꯤꯀꯣ ꯑꯇꯣꯞꯄ ꯆꯠꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯑꯃꯨꯛ ꯉꯥꯏꯔꯤꯅꯦꯕꯀꯣ ꯆꯠꯅꯕꯒꯤ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯦ ꯕꯁ ꯑꯇꯣꯞꯄ ꯑꯃ ꯂꯥꯛꯄ ꯉꯥꯏꯔꯤꯅꯦꯕꯀോ ꯑꯍꯥꯟꯕꯗꯤ ꯆꯠꯈ꯭ರೆ ꯃꯣꯏ ꯃꯤ 3ꯃꯨꯛ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ 4 ꯑꯗꯨꯃꯥꯏꯅ ꯆꯠꯈ꯭ꯔꯦꯕꯀꯣ 4 ꯍꯥꯟꯅ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯂꯦꯝꯍꯧꯔꯤꯕ ꯑꯩꯈꯣꯏꯁꯦ ꯕꯁ ꯑꯃꯗ ꯆꯠꯇꯣꯏꯅꯦꯕꯀꯣ ꯕꯁ ꯑꯃꯗꯣ ꯍꯧꯖꯤꯛ ꯂꯥꯛꯄ ꯉꯥꯏꯔꯤꯅꯦ ꯑꯗꯨꯒ ꯄꯨꯡ 9:30ꯅꯦ ꯍꯥꯏꯌꯦ ꯑꯗꯨꯐꯧ ꯉꯥꯏꯗꯣꯏꯅꯦ ꯍꯧꯖꯤꯛꯁꯦ ꯐꯣꯟꯒꯤ ꯀꯩꯅꯣꯗꯣ ꯗꯤꯁꯄ꯭ꯂꯦꯗ ꯎꯕꯗꯣ ꯅꯨꯡꯁꯤꯀꯣ 우람드라마 나메네 스마일러 어때? ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯗꯦꯜꯂꯤ ꯌꯧꯁꯜꯂꯛꯑꯦ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9:30ꯗꯒꯤꯅ ꯍꯧꯖꯤꯛ ꯑꯌꯨꯛ ꯄꯨꯡ 8 ꯐꯥꯎꯕ ꯕꯁ ꯇꯣꯡꯉꯒ ꯂꯥꯛꯏꯅꯦꯕ ꯑꯍꯤꯡꯗꯣꯀꯣ ꯑꯗꯣ ꯑꯩꯗꯤ ꯇꯨꯝꯃꯒ ꯑꯗꯨꯝ ꯂꯥꯛꯑꯦ ꯋꯥꯃꯟꯗꯅ ꯑꯗꯨꯅ ꯚꯤꯗꯤꯑꯣ ꯅꯝꯕꯁꯨ ꯑꯝꯇ ꯐꯪꯉꯛꯇ꯭ꯔꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯌꯧꯁꯜꯂꯛꯑꯦ ꯗꯦꯜꯂꯤ ꯌꯧꯁꯜꯂꯛꯑꯒ ꯗꯦꯜꯂꯤꯗ ꯍꯣꯇꯦꯜꯗ ꯉꯥꯏꯍꯥꯛꯇꯪ ꯐ꯭ꯔꯦꯁ ꯑꯞ ꯑꯣꯏꯔꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣই ꯍꯧꯖꯤꯛ ꯑꯦꯌꯔꯄꯣꯔꯠ ꯆꯠꯂꯅꯤ ꯑꯦꯌꯔꯄꯣꯔꯠ ꯆꯠꯂ ꯃꯇꯨꯡꯗ ꯗꯥꯏꯔꯦꯛ ꯏꯝꯐꯥꯜꯗ ꯂꯥꯛꯑꯅꯤ ꯃꯅꯤꯄꯨꯔ ꯌꯧꯔꯅꯤ ꯌꯥꯝ ꯍꯔꯥꯎꯋꯦ ꯑꯃꯨꯛꯀ ꯁꯤꯕꯗ ꯉꯥꯎꯔꯦ ꯃꯪꯂꯥꯟꯗꯁꯨ ꯇꯥꯏꯕꯪꯗꯁꯨ ꯅꯪꯇꯒꯤ ꯋꯥꯈꯜ ꯈꯜꯂꯦ ꯑꯍꯥ ꯗꯦꯜꯂꯤꯗ ꯑꯃꯨꯛ ꯌꯧꯁꯜꯂꯦ ꯍꯧꯖꯤꯛꯁꯦꯀꯣ ꯗꯦꯜꯂꯤꯗ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯄꯜꯂꯝꯃꯦ ꯑꯗꯨꯗꯨꯒꯤ ꯚꯤꯗꯤꯑꯣꯅꯦ ꯁꯤꯅ ꯑꯗꯨꯒ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯑꯦꯌꯔꯄꯣꯔꯠꯇ ꯆꯠꯂꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔ ꯆꯠꯂꯅꯤ ꯑꯗꯨꯒꯤ ꯍꯔꯥꯎꯖꯕꯗꯣ ꯑꯗꯨꯅꯤꯀꯣ ꯃꯌꯥꯝ ꯐꯥꯎꯔꯤꯁꯦ ꯗꯦꯜꯂꯤꯅꯦ ꯍꯧꯖꯤꯛ ꯑꯃꯨꯛ ꯍꯜꯂꯛꯑꯒ ꯑꯩꯈꯣꯏ ꯗꯦꯜꯂꯤꯗ ꯑꯦꯌꯔꯄꯣꯔꯠ ꯆꯠꯇꯣꯏꯅꯦꯕꯀꯣ ꯁꯤꯒꯤ ꯃꯇꯨꯡꯗ ꯁꯤꯗ ꯀꯩꯅꯣꯝꯃ ꯆꯥꯁꯦꯅ ꯆꯠꯂꯦꯕ ꯆꯠꯈ꯭ꯔꯦ ꯃꯃꯤꯡꯗꯣ ꯈꯪꯗꯦ ꯒꯥꯂꯤ ꯑꯃ ꯍꯣꯏ ꯃꯥꯏ ꯃꯆꯥ ꯆꯪꯉꯒꯅꯦ ꯐꯤꯕꯝ ꯑꯃ ꯆꯥꯗ꯭ꯔꯦ ꯑꯩꯁꯦ ꯍꯧꯖꯤꯛ ꯋꯥꯃꯟꯗꯅꯀꯣ ꯈꯣꯡꯅꯒ ꯆꯠꯄꯒꯁꯦ ꯇꯟꯖꯜꯂꯛꯑꯦꯕ ꯈꯪꯉꯕ ꯍꯥꯏꯕꯗꯤ ꯋꯥꯕꯗꯣ ꯍꯦꯟꯃꯜꯂꯦꯕꯀꯣ ꯑꯁ ꯈꯪꯗꯦ ꯒꯥꯔꯤ ꯇꯣꯡꯕ ꯍꯦꯟꯃꯜꯂꯁꯨ ꯌꯥꯝ ꯋꯥꯏ ꯑꯗꯨꯒ ꯈꯪꯗꯦ ꯑꯝꯇ ꯆꯠꯅꯤꯡꯕꯒ ꯑꯝꯇ ꯐꯥꯎꯗ꯭ꯔꯦ ꯑꯗꯣ ꯆꯥꯕꯒꯤꯁꯨ ꯐꯪꯗ꯭ꯔꯦ ꯑꯗꯩ ꯕ꯭ꯔꯦꯛꯐꯥꯁꯁꯨ ꯇꯧꯗ꯭ꯔꯦ ꯑꯗꯩꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯆꯠꯂꯦ ꯂꯝꯕꯤꯗꯀꯣ ꯐꯪꯗ꯭ꯔꯕꯅꯤꯅ ꯀꯩ ꯎꯄꯥꯏ ꯂꯩ ꯑꯩꯈꯣꯏ ꯀꯦꯐ ꯑꯃ ꯇꯧꯔꯒ ꯑꯗꯨꯝ ꯆꯠꯂꯦ ꯍꯧꯖꯤꯛ ꯑꯦꯌꯔꯄꯣꯔꯠꯇꯅꯦ ꯆꯠꯂꯤꯁꯦ ꯑꯗꯣ ꯂꯝꯕꯤꯁꯦ ꯑꯗꯨꯝ ꯑꯩꯅ ꯎꯖꯔꯛꯄ ꯍꯥꯏꯇꯥꯔꯦꯀோ ꯗꯦꯜꯂꯤꯁꯦ ꯅꯣꯡꯃ ꯂꯩꯒꯗꯕꯅꯦ ꯃꯌꯦꯛꯀꯤꯗꯤ ꯑꯥꯗꯩ ꯍꯜꯂꯛꯑꯀꯥꯟꯗ ꯉꯁꯤꯁꯤꯃ ꯗꯦꯜꯂꯤꯁꯦ ꯂꯩꯔꯝꯃꯒ ꯀꯣꯏꯔꯝꯃꯒ ꯍꯌꯦꯡꯁꯦ ꯊꯣꯛꯂꯛꯀꯗꯕꯅꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯌꯨꯝ ꯑꯗꯨꯝ ꯊꯣꯛꯅꯤꯡꯃꯟꯕꯒꯤ ꯃꯌꯥꯏꯅꯀꯣ ꯑꯗꯨꯝ ꯍꯦꯛ ꯗꯦꯜꯂꯤ ꯍꯦꯛ ꯌꯧꯕꯒ ꯑꯗꯨꯝ ꯗꯥꯏꯔꯦꯛ ꯑꯗꯨꯝ ꯏꯝꯐꯥꯜꯗ ꯂꯥꯛꯇꯣꯔꯦꯕꯀꯣ ꯑꯗꯣ ꯑꯗꯨꯝ ꯂꯝꯕꯤ ꯃꯄꯥꯟꯁꯦ ꯍꯥꯏꯕꯗꯤ ꯆꯠꯄꯗꯤ ꯐꯪꯗ꯭ꯔꯕꯅꯤ나 ꯀꯣꯏꯕꯗꯤ ꯐꯪꯖꯔꯛꯇ꯭ꯔꯕꯅꯤꯅ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯝ ꯑꯩꯅ ꯂꯝꯕꯤ ꯆꯠꯄ ꯀꯥꯟꯗ ꯑꯗꯨꯝ ꯅꯝꯃꯛꯀꯦ ꯑꯗꯨꯒ ꯌꯦꯡꯃꯤꯟꯅꯁꯦ ꯑꯗꯣ ꯑꯗꯨꯝ ꯑꯩꯈꯣꯏꯒ ꯑꯗꯨꯝ ꯏꯃꯥꯟꯗ ꯃꯥꯟꯅꯩꯗ ꯀꯪꯂꯥꯒ ꯃꯥꯟꯗ꯭ꯔꯣ ꯑꯗꯣ ꯀꯪꯂꯥꯒ ꯌꯥꯝ ꯃꯥꯟꯕ ꯖꯒꯥ ꯌꯥꯝ ꯌꯥꯎꯔꯛꯄꯅꯦ ꯃꯐꯝꯁꯦ ꯑꯗꯣ ꯑꯗꯨꯝ ꯅꯝꯃꯛꯀꯦ ꯌꯥꯝ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯐꯖꯕ ꯃꯐꯝꯕꯨꯗꯤ ꯌꯧꯔꯛꯀꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯍꯧꯖꯤꯛꯇꯤ ꯌꯧꯗ꯭ꯔꯤ ꯑꯗꯣ ꯑꯗꯨꯝ ꯅꯝꯖꯔꯛꯀꯦ ꯑꯗꯨꯒ ꯁꯨꯝ ꯉꯁꯤꯁꯦ ꯂꯩꯗꯤ ꯂꯩꯔꯒ ꯀꯣꯏꯅꯤꯡꯕꯅꯦꯕꯀꯣ ꯗꯦꯜꯂꯤꯁꯦ ꯑꯗꯣ ꯐꯪꯗ꯭ꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯃꯊꯪ ꯂꯥꯛꯄ ꯀꯥꯟꯗ ꯑꯃꯨꯛ ꯀꯣꯏꯕ ꯍꯥꯏꯕꯗꯨꯅꯤ ꯍꯟꯗꯛꯀꯤꯗꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯌꯨꯝ ꯊꯣꯛꯅꯤꯡꯃꯟꯕꯅ ꯑꯗꯨꯝ ꯇꯤꯀꯦꯠꯇꯣ ꯑꯗꯨꯝ ꯀꯛꯈ꯭ꯔꯦꯕꯀꯣ ꯑꯗꯨꯅ ꯎꯄꯥꯏ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯁꯨ ꯑꯦꯌꯔꯄꯣꯔꯠ ꯌꯧꯁꯜꯂꯛꯀꯗꯧꯔꯕ ꯈꯤꯇꯪ ꯉꯥꯏꯁꯤꯜꯂꯛꯑꯦ ꯑꯗꯨꯒ ꯃꯣꯏꯒꯤ ꯀꯩꯅꯣ ꯇꯧꯕ ꯑꯃꯅꯀꯣ ꯒꯥꯔꯤꯁꯦ ꯑꯁ ꯄꯪꯊꯧ ꯊꯧꯖꯟꯅꯩꯌꯦꯕꯀꯣ ꯑꯝꯇ ꯀꯤꯅꯗꯦꯕ ꯑꯩꯈꯣꯏ ꯁꯤꯗꯅ ꯑꯃꯨꯛꯀ ꯀꯤꯅꯗ꯭ꯔꯥ ꯃꯣꯏ ꯑꯥꯒꯤꯅꯅꯦ ꯑꯃꯃꯨꯛ ꯊꯧꯖꯜꯂꯛꯀꯅꯤ ꯀꯩꯝ ꯀꯤꯅꯗꯦ ꯃꯥꯏ ꯉꯝꯅꯕ ꯊꯧꯅꯩꯌꯦꯕꯀꯣ ꯑꯗꯨꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯍꯧꯖꯤꯛ ꯁꯤꯁꯤꯅ ꯑꯩ ꯑꯃꯠꯇ ꯈꯪꯉꯣꯏ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩ
ꯗꯦꯜꯂꯤꯁꯦ ꯀꯗꯥꯏꯗꯅ ꯑꯩꯅ ꯂꯥꯛꯈꯤꯕꯗꯨꯅ ꯀꯗꯥꯏꯗꯅꯣ ꯑꯩꯅ ꯆꯠꯈꯤꯕꯗꯨꯅ ꯀꯗꯥꯏꯗꯅꯣ ꯑꯩꯁꯤꯅ ꯀꯗꯥꯏꯗ ꯍꯟꯗꯣꯔꯤꯒꯦ ꯒꯥꯏꯁꯦ ꯍꯣꯏ ꯈꯔ ꯂꯩꯔꯒꯕꯨꯗꯤ ꯈꯪꯉꯛꯀꯗ꯭ꯔꯥ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯑꯍꯥꯟꯕ ꯆꯠꯄꯁꯤꯗꯤ ꯑꯩ ꯀꯔꯝꯗꯥꯏꯗꯅ ꯀꯔꯝꯕ ꯃꯥꯏꯀꯩ ꯂꯩꯔꯤꯅꯣ ꯀꯔꯝꯕ ꯃꯥꯏꯀꯩꯗ ꯆꯠꯇꯣꯏꯅꯣ ꯈꯣꯠꯇꯣꯏꯅꯣ ꯍꯥꯏꯕꯁꯦ ꯌꯥꯝ ꯑꯩꯉꯣꯟꯗ ꯀꯔꯤꯝꯇ ꯈꯪꯉꯣꯏ ꯍꯥꯏꯇꯥꯔꯦꯀோ ꯑꯗꯣ ꯁꯤꯁꯤꯅ ꯀꯩꯅꯣꯅꯦ ꯃꯣꯏ ꯂꯩꯍꯧꯋꯦ ꯅꯥꯀꯟ ꯅꯥꯀꯟꯗ ꯁꯨꯃꯥꯏꯅ ꯄꯥꯔꯛꯀꯨꯝꯕ ꯃꯥꯜꯂꯦꯕꯀꯣ ꯄꯥꯔꯛꯀꯨꯝꯕ ꯑꯗꯨꯃꯥꯏꯅ ꯃꯥꯜꯂꯦ ꯑꯗꯨ ꯂꯩꯍꯧꯋꯦ ꯑꯩ ꯁꯨꯝ ꯅꯝꯃꯛꯄꯅꯦ ꯂꯝꯕꯤ ꯆꯠꯅꯀꯣ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯁꯦ ꯑꯗꯨꯝ ꯃꯌꯥꯝꯁꯨ ꯃꯌꯥꯝ ꯌꯥꯎꯔꯝꯃꯅꯤ ꯆꯠꯄꯀꯣ ꯑꯗꯣ ꯑꯩꯅ ꯆꯠꯄꯁꯤꯒꯤꯁꯨ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯒꯤ ꯃꯦꯃꯣꯔꯤ ꯑꯣꯏꯅꯕ ꯑꯩꯅ ꯅꯝꯃꯛꯄꯅꯦ ꯑꯗꯨꯅ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯁꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯑꯣꯚꯔ ꯕ꯭ꯔꯤꯖ ꯊꯧꯒꯠꯂꯦ ꯁꯤ ꯊꯧꯒꯠꯂ ꯃꯇꯨꯡꯗ ꯑꯦꯌꯥꯔꯄꯣꯔꯠ ꯇꯥꯗꯣꯏꯅꯦ ꯑꯗꯣ ꯈꯪꯗꯦ ꯌꯥꯝ ꯐꯖꯍꯧꯋꯤ ꯐꯖꯗꯕ ꯃꯐꯝ ꯑꯃꯠꯇ ꯍꯦꯛ ꯂꯩꯍꯧꯗꯦ ꯌꯥꯝ ꯐꯖꯅ ꯃꯁꯥ ꯅꯥꯟꯅ ꯂꯣꯏꯅꯃꯛ ꯂꯩꯍꯧꯋꯤ ꯍꯧꯖꯤꯛ ꯑꯦꯌꯥꯔꯄꯣꯔꯠ ꯌꯧꯔꯦ ꯍꯥꯏꯕ ꯌꯥꯔꯦ ꯌꯧꯔꯕꯅꯤ ꯍꯧꯖꯤꯛꯁꯦꯀꯣ ꯃꯊꯛ ꯊꯧꯒꯠꯂꯒ ꯌꯧꯔꯦ ꯑꯩꯈꯣꯏꯅ ꯅꯦꯛꯁꯇꯅ ꯑꯩꯈꯣꯏꯅ ꯃꯈꯥꯗ ꯀꯨꯝꯃꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯃꯈꯥꯗ ꯀꯨꯝꯃꯛꯑꯦꯕꯀꯣ ꯐꯥꯔꯁ ꯂꯥꯛꯄꯁꯤꯅ ꯑꯗꯨꯒ ꯍꯧꯖꯤꯛꯁꯤꯅ ꯃꯊꯛꯇ ꯑꯣꯏꯅ ꯊꯧꯒꯠꯂꯦ ꯑꯗꯨꯒ ꯌꯧꯁꯜꯂꯦ ꯆꯠꯂꯅꯤ ꯍꯧꯖꯤꯛ ꯌꯨꯝꯗ ꯑꯗꯣ ꯆꯠꯂꯝꯗꯥꯏ ꯃꯤꯀꯨꯞꯁꯦ ꯑꯗꯨꯝ ꯍꯥꯏꯐꯦꯠ ꯅꯨꯡꯉꯥꯏꯇꯕꯗꯤ ꯐꯥꯎꯋꯦ ꯑꯗꯣ ꯄꯣꯠ ꯆꯩ ꯊꯥꯡꯅꯔꯦ ꯑꯩꯈꯣꯏꯁꯨꯀꯣ ꯑꯗꯣ ꯂꯒꯦꯖꯁꯤꯁꯨ ꯑꯗꯨꯝ ꯊꯥꯡ ꯆꯠꯄꯁꯤꯁꯨ ꯑꯋꯥꯕ ꯑꯃꯅꯦ ꯑꯗꯣ ꯀꯩꯗꯤ ꯎꯄꯥꯏ ꯂꯩ ꯑꯗꯣ ꯊꯥꯡꯗ꯭ꯔꯗꯤ ꯊꯝꯃꯝꯕꯗꯤ ꯌꯥꯕ ꯅꯠꯇꯕꯅꯤꯅꯀꯣ ꯑꯗꯨꯝ ꯄꯨꯔꯦ ꯆꯠꯂꯦ ꯑꯩꯈꯣই ꯍꯧꯖꯤꯛ ꯁꯨꯁꯤꯜꯅꯦ ꯑꯗꯩꯗꯤ ꯅꯤꯛꯀꯤꯅꯦ ꯃꯣꯏ ꯑꯅꯤꯅ ꯊꯤꯟꯕꯤꯔꯦ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯃꯣꯏ ꯃꯃꯥꯟꯅꯕ ꯑꯃ ꯊꯦꯡꯅꯔꯦꯅ ꯇꯧꯔꯒ ꯄꯨꯂꯞꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯆꯠꯂꯦ ꯃꯁꯥ ꯌꯥꯝ ꯅꯥꯜꯂꯦ ꯃꯐꯝꯁꯦꯀꯣ ꯌꯦꯡꯃꯤꯟꯅꯁꯤ Bye bye. Ma, yan, tiye. Bye bye rồi đi phone. ꯑꯗꯣ ꯁꯤꯗ ꯍꯥꯞꯄꯛꯑꯅꯨ Haba ka niya. Bye bye. Kaya si brother siya sa Pinarni. Bye bye. ꯑꯗꯨꯗꯤ ꯑꯁꯣꯝꯗ Diyan lagi ko. Bye bye. Asal mo sa tura? Bye bye. Kung taon na lang, hindi ako na Smain thấp tổ chân lên này Ako'y kuchaw siya mo Ano yung pala ang sawa ha ba? Sige, ang sawa boneless chicken wings niya baka isi lawan siya doon lang siya kaya mo ba chua lại ba si bok si bok ay sire Mayamna ꯀꯥꯔꯒꯤ ꯑꯩꯈꯣꯏ ꯐꯔꯛ ꯇꯥꯅꯕꯗꯣ ꯑꯗꯨꯒꯨꯝꯕ ꯑꯣꯏꯔꯝꯃꯗꯤ ꯐꯔꯛ ꯇꯥꯗꯣꯏꯅꯤꯅꯦ कि आपकी सीट पर है टेबल पाने के लिए नजर सीट को बदल सकता है स्ट्रैप की सीट को खींच कर कस लें बैग खोलने के लिए स्ट्रैप को उठाएं दोनों सिरों को अलग कर दें कैबिन में हवा का दबाव कम हो जाने पर ऊपर लगी पैनल से ऑक्सीजन मास्क अपने आप नीचे आ जाएंगे लैपटॉप कंप्यूटर्स और अन्य इलेक्ट्रॉनिक साधनों को बंद कर दें मैंने नशा पर कराओ You shall be landing into a car. Please return to your seat. Keep your seat back upright. Fasten your seat belt. Hold back your tray tables. You all are now required to stop using laptop computers and other electronic devices. 고자이더리 이거 광고하시잖아요. ꯌꯥꯝ ꯅꯨꯡꯁꯤꯗꯣꯏꯅꯤꯀꯣ ꯆꯦꯅ ꯅꯪꯒꯤ ꯚꯤꯗꯤꯑꯣꯗ ꯎꯔꯀꯥꯟꯗꯗꯤ ꯅꯨꯡꯁꯤꯕꯗꯤꯀꯣ ꯍꯥꯏꯗꯤ ꯉꯍꯥꯟꯒꯩ ꯈꯪꯗꯦ ꯅꯪꯒꯤ ꯃꯌꯥꯝꯗꯣ ꯍꯥꯏꯗꯤ ꯃꯆꯦꯠ ꯌꯦꯡꯖꯟꯗꯦꯗ ꯅꯪ ꯇꯧ ꯚꯤꯗꯤꯑꯣ ꯅꯝꯃꯤꯗꯣ ꯑꯗ ꯑꯩꯅ ꯐꯖꯅ ꯁꯦꯝꯃꯒ ꯊꯥꯒꯠꯂꯛꯑꯅꯤ ꯃꯤꯅꯤ ꯁ꯭ꯋꯤꯖꯔꯂꯦꯟꯒꯤꯗꯤ ꯌꯥꯎꯗ꯭ꯔꯣ ꯃꯤꯅꯤ ꯌꯥꯎꯏ ꯂꯣꯏꯅ ꯌꯥꯎꯏ ꯁ꯭ꯋꯤꯖꯔꯂꯦꯟꯗꯁꯨ ꯌꯧꯖꯔꯨꯔꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯗꯥꯏꯔꯦꯛ ꯁ꯭ꯋꯤꯖꯔꯂꯦꯟꯗ ꯆꯠꯄ ꯉꯝꯖꯗꯦ ꯃꯊꯪ ꯈꯔ ꯂꯩꯔ ꯆꯠꯁꯤꯀꯣ ꯆꯠꯂꯒ ꯍꯥꯏꯅꯔꯁꯤ ꯇꯧꯋꯦ ꯌꯦꯡꯕꯤꯔꯣ ꯑꯗꯨꯒ ꯑꯩꯒꯤ ꯏꯁꯩꯁꯤꯡꯗꯨꯁꯨ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯅꯠꯇ꯭ꯔꯥ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯒ꯭ꯔꯥꯐ ꯑꯣꯏꯕꯤ ꯉꯥꯛꯇꯅꯦꯕ